Hello, mayam boy Amazing Bible Prophecy Minister Taram Nokchari ngasi lokacharaba topic asidi Amazing Bible Study Guide lesson number 5 part 2 Prophecy na Bible asisumi haina takpa ngasi maruina nainagadraba topic asina Daniel chapter 2 asigi maramda nainagani haideba chapter 2 asida Prithvi gi achauba thaina mamangi super power lebang mari gi maramda Bible da hana haidolamba lei हारिबा दुगी मरमदा इखोय नैनासी अहानबदा इखोय ईश्वर प्रार्थना तौसी सगदा लैबे पाइसो याम थागसरे ngasi इखोयना नाहना बाइबल दा ngasi दगी सही लिसिंग अनि चंगा सात्रुकी ममांगदा पृथ्वीदा करम करम बनिंग थौले बाक्सिंग लाकनी हाबदुगी मरमदा हाना हाइदोलंबा सिगी मरमदा नैनागदौरी मसिदा नाहना बो पिबिउ अइना ngang बखोदि मोसुना कि तवाय सेंगमना सिंबिउ तारि बिसिनावसिंग दसना कि तवाय सेंगमना सिंबिदुना नाहकी बाइबल ना हाइरम खुदमा इपाइसो नांना हाइबो खुदमा सुम्बनी बाइबल से सुम्बनी हाबसे सेना थाजाबा ngमनबिउ हौबुदै नोइपाउ नांना सिंबिउ प्रभु यीशु की मिंग खुरमजरी आमेन आइखोना ममांगदसु आइजा 46 के 19 दा हाइखरे इसोना हौबुदैगिना अरोइबा पाउ खंगी इसोना तना खोगी तुंगी फ्यूचर खंगबा ngamba कनासु लैते अदुना मरम ओइदना ngasiदगी सही लिसिंग अनि gi सातुकी मतम अदवाइदा इसोना खंदोखरबा माइचौ दानेना पृथ्वी से बाबिलोन की मतम दगी होरगना अरोइबा प्रभु यीशु कृष्ण अनि सुबह लाकनी ममांगदा पृथ्वी द करी करी अकन बलैबाक्सिंग लाकनी हाबदुगी मरमदा मसिदा संदोंना हाइले खोना चंगछलजे खोना दानियल चैप्टर 2 अचु हाइदिबा दानियल चैप्टर की 2 प्रोफेसी की लाइरिक असे अयाहंबा एथेसिंगना इसो थाजदब मिसिंगना इवन मुस्लिम इस्नाओक्सिंगना फाबु मसि लाले हैना प्रमाण पीबा ngमद्रबनेबा aduna masidi chummi hairiba prophecy asina bible se chummi habdu utpa amani ahan bani yengnasi babylon gi ning thau nebukadnezar na mahaki mangda mang ama manglambane hairiba mang se mana mi kap tholpa khudingi kawba adugo makhoi gi matam du da leiba makhoi gi akhang ai sing panji sing astrologer sing leidiba khuding ma adu da kawraga mana mang ama mangi adugo magi mangdu gi atama khangde mangdo mana hek mi kap tholpa da mangdu gi khangdre aduna mang adu karino magi athadu karino haina mana mishing da haibani adu mishing haiba ngamdraba matungda danen amasung maki marup singna ishoda haijabadagi mang adugi athra mang adu karino habdu danen da haidoki hairiba adu da sangsalase samna hairiba mang adu karino habdu ekhoina yangmana se danen chapter 2 gi 30 dagina 35 ta mang adugi maram da hairi mang adu karino habdu hai da 31 da hai हेनिंग थौ यंगो नहांग अचौबन मुट्री अमा उखी हेना लंगलबा अचौबा मुट्री असे नहाकी मांगदा लेखी अदुगा मदुगी साओंगदी अकीबगी मसकनी मुट्री असेगी मकोकती असेंगबा सनागिनी मसेगी थबाक अमसुंग पांबोम सिंगदी लुपागिनी मसेगी पुक अमसुंग फाइगंदी पिथ्रागिनी कोई 34 33 34 रम यंगसे मसेगी मखोंगदी योटकिनी अदुगा मसेगी कॉम्पैक्ट सरुक खरना योटकिनी सरुक खरना लैतानगिनी मेबेगे खुद यावदना कक्थलबा नुंग अमना मोटी अदुगी योट अमसुंग लैतानगी खोंपाक्सिंग अदुदा येदुना मसे मसे ताना थुगादिबा फावबा नहाना येंगदुना लैरम्मी कुन मंगादा अदुदगी योट लैतान पिथाई लुपा अमसुंग सना अदु पुन्ना मसे मसे ताना कायदुना मालेमगी महि मरोंग येफम सिंगी फवांगुमनो ओइरमी अदुगा नुंसिना मखोयबु हुंदोखिदुना मखोयगी करिगुमा मसेत अमता फंखिद्रे अदुगो मोटी अदु याइखिबनु अदुना अचौबा सिंग अमा ओइरक्तुना मालेम अपुंबा थल्लामी हाबनेबा हारिबदे दानेनगी मागी निंगथौगी नेबुकानेजरगी मंगदा उखिबा अदुदी मंग अदुदी सिनेबा माना अचौबा अकीबगी मसक ओइरबा मोटी अमा उरमे माकी मको अदुना सनानी मागी पांबो अमसुंग थबाक्तुना लुपानी माकी पुक्की सरुक अदुना एकोना पिथ्राइना साबनी अदुगा खोंगी सरुक अदुना खोंग अनेदुना योटना साबनी खोंसासिंग अदुना लैतानगे योटका यानरगा सेमनी हाइरबो मुति असि सुम लैरमी लैबा मतन मेबगी खुना खक्तबा अचौबा नुंजाव अमना मुति असिगे मखोंगदा येइबा मतमदा हाइरबो मुति अदु मसे मसे ताना काखि अदुगा मागी मसेसिंग अदु थिबा फंखिदे मखोजे फवांगुमना उफुन साना काखि हाबनी अदुगा ngसागी मुति अदुबु येइखिबा नुंग अदुना अचौबा चिंजाव मालेम पृथ्वी सिनबा थुंगबा चिंजाव अमा ओइरकी हाइना मागी मंग अदो
asumna Nebuchadnezzar haiki adudi akhoi changjalaji samjalaji ko mase akhoi na magi mang du gi athraje kanana pibno haibje akhoi yengje ishor masa amana mang asigi athapi hairiba athadu akhoi yeng na se 22 gi 38 taking a 40 da ko moro ina 38 ta pamina se aduga taibang miwe bana lairiba mafang khudingda mahangna nahaki nabu nakuta lamlaki sa sing amsung atyagi usesing pitole amsung mokoi puna makki mathakta nahak pu panale nahak ti sanagi makok aduni hamneba Daniel haibni kanada Nebuchadnezzar Babylon gi ning thone Nebuchadnezzar da nahak ti sanagi makok aduni hamneba Nebuchadnezzar haije kanano Babylon gi ning thone Babylon haibse keno prithvi gi matam du de mana kwai gi kanba malem prithvi sinba thungna pan leba moi reme hairiba matam sida mi khundana riba lamse kone Asia ne Europe ne Africa continents ki mafam sing asi khaktane ba hairiba mafam sing ase Nebuchadnezzar na joy tawduna prithvi pumbu pam leba ne ba masi khon khangadobje aduna prithvi da lairiba lamlaki sasan use waya puna mana ki na khada pithok le have ne ba nahak ti sanai gi makok aduni hane aduna ahan ba ning tholeba adudi kanano Babylon ne ba sanai gi makok aduni adudi hairiba mutri asina karibu khangne habdo masina numta 3940 de ko yengmena se aduga nahaki tungda nangonde hanthaba ningtholeba ama tholakani hanthaba idi matik magunda hanthaba aduga amuka pithai gi hom suba ningtholeba ama tholoktana malem apumba sandoktuna pangani aduga mari suba ningtholeba adudi jot ki matawgumna kangani yona potpuna ma mase thugaiduna makup tahali aduga yona puna mase thugaibugumna maduna puna mapu mase tana thugaiduna to helagani hebne masina hairibal sana lupa pithai yor habse magi kanbagi sangdi sana dagi lupa na hele lupa dagi pithai dagi jona hena kaleba adugu magi magundi asum hantareba maduna hairibdi Babylon gi mathangda lakadaba lebak to matik magunda ishoga nangnabada di hantarakani adugu ishoga nangnaba hantara iba makai makogi balemda makogi mapangal adu kalli habdo masina taglabane adudi ahambaning tholeba adudi sanagi makok adudi Babylon ni masina prithvi puna mok shasan tawbje 605 tegina 539 BC gi matam ase pale magi text danen 2 gi 38 khone pakhre mathangda Babylon bu maithi ba pi balaiba adu khoi amu yengship shastra gi Bible degi masi thabak amasung khona pambom lupa gi pambom aduna khangne masi Medo Persia leba bu kanai 539 degina 331 BC gi matam da pale nakoina text oina yengedi danen 2 gi 39 danen 5 gi 28 na 31 de khoi amu yengmina seba masida hai ko magi Belshazzar na akon basakon mana makoina sakoba ma kana tawdo fish ama tawbo matanda saklena chawba ma langbo matam madu da kadi thokna abdu madu ne wari dom da disalagumje magi interpretation je sam yengche mene period a person have the madu atha lakpani period sabje nakining thawlo bai khaidok tuna midi masasing amsung Persia masasing de pithokar have neba nakining thawlo bak sing de Babylon have je Babylon je masi ning thawlo bak sing de Canada media masasing amsung Persia masasing de pikrame ahing aduda kaldi gi masasing gi ning thaw Belshazzar bu hatki hem kanana Darius ka Cyrus na pulaga masi gi maram de na kon yengedi Isaiah 45 da paraga di kon khangani ishona hana Cyrus se kokthokrabani Babylon gi mokhote gi Israel masasing bu kan biningai gi dama aduga midi gi mi Darius na sei humpuni to rom suba matam da ning tholeba adu loksalami hanya aduna Darius na ning thawaraga koina Cyrus na jenen oraga mokhoje media amsung Persia ni mokhoje mokhoju mari yam nangnei aduna mokhoi ani na smai toro loksan gibni Babylon kamai loksan gi Babylon gi maya da se leba Euphrates da turen na do Cyrus na thinglaga ising thaidolaga mokhoina akanba mokhoina sak chaba koina saklen achoba langba asida mokhoina yu thakuna ngauduna lering da khawthokpani get lolamba da badegi mokhoin sang get hangtoga mokhoi hatpaneba masigi maramda Aisha koina 45 ta zo masigi maramda fazana 42 3 gi last ta gina 45 ki 1 to 3 da fazana prophecy pigreba aduna Babylon bu maithi ba pi bani thole ba tadi media amsung Persia punna koina samna Medo Persia hariba laiba asneba amu yang asi Medo amsung Persia bu maithi ba pi bani tho
लेबाक अदुदी करम लेबाक नो हाइबसे अमु येंगसेबा मसिना पृथ्वीगी निंगथौ लेबाक अदो अखोय येंगसिको अदुना पुक अमसुंग अखोयना फाइगलगी पृथ्वीगी निंगथौ लेबाक हाइबसे को पृथ्वीगी निंगथौ लेबाक से कनानो हाइबा मतंदा ग्रीस नेबा 331 देगिना 168 BC गी मतमने मसिदा अखोय येंगसिको मसिगी दानिंगी 8 की 2021 दा मसी एक्सप्लेन तौरे मसिदा नहांगना उखिबा मसी अनि पांबा यावलाब अदु मेदीगी अमसुंग पर्शियागी निंगथौसिनी अदुगा हामेंग लाब अदुना ग्रीक निंगथौनी माकी ममित अनि की कैरेक्टर लैरिबा असौबो मसी अदुना अहानबा निंगथौनी है मसिना जु मयेक सेंगना ताइ सिनाउसा अदुदी मसिदा उरिबसे याव मसी अनि पांबा याव अमगा हामेंग लाब अमगी लाने हामेंग अदुना याव अदुबु मांगनबगी थबंगने मसिदा मरुइना उलिबा विजन दे दानेन आइतदी मसी मेदो पर्शिया का ग्रीस का गिलान थेंगनबा अदुनेबा अदुना मेदो पर्शिया बु माइथिबा पिबा निंगथौ अदुदी कनानो ग्रीस की ममी अनि की मरकता पानबा कैरेक्टर लैरिबा चौबु मसी दु कनानो हाय कांदा मसी अलेक्जेंडर गी लेबा को खंगनेबा मसी अखोने हिस्ट्री दे यंगबा मतम खंग अलेक्जेंडर न सुमना की लामी लिसिंग कुंट्रा गा अदु दारेस कोदामनस हाइरिबा सिगी लामी लाख तरुका बैटल ऑफ अबेला हाइरिबा सिदा अक्टोबर की 1331 की BC दा लांथेंग नकेबा अदुदा अलेक्जेंडर की लामी सुमनगी लिसिंग कुंट्रा असिना मखोय इरालायना माइथिबा पी मरमदी अलेक्जेंडर हाइजे लांदा याम हाइसिंगेबा मसिना मरम ओइदुना माइथिबा पीखिबनी हाबजिने अदुगना माना इंडिया 326 BC दा इंडिया दा लंदादुन लुक्संगी अदुगा नवंबर 12 323 BC दा अलेक्जेंडर जेम मासीगी मसाइखै कुंट्राम दे शुभ मतंदा मयाई का यु थकपदगी सिगाय अदुदि अखोना मु हिस्ट्री दगी यंगबा याय अदुदि ग्रीस की लेबाक पु जोय तोखिबा मरि शुभ योटकुमना कनबा निंगथौ लेबा अदुदि कनाना हाइबा मतंदा मसी रोम नेबा 168 BC दगिना 476 AD की मतम असे पाले लुक्तु की 1 दस असुना हाय मसिदा को and it came to pass in those days that there went out a decree from Caesar Augustus that all the world should be taxed and पृथ्वी की दलेब खुदमक से खजना पीगदबनी हाइना Caesar Augustus ना याथंग अमा थोखेबा मसिगी मतमजदा मेरी होइसु मखोन मिकोक थीनबा अमसुंग खजना थीबगी दमो मखोइना नाजारेतगी अखोइना बेथलेम द सत्पगी वारी दो अखोइना पल्लेबा दुगा इतिहास त जो है को Edward Gibbon की The History of the Decline and the Fall of Roman Empire chapter 38 जो सुन पाए सिदा इंग्लिश ता है बने The arms of the republic sometimes vanquished in battle always victorious in war advance with rapid step to the Euphrates the Danube the Rhine the Ocean and the images of gold or the silver or brass that might serve to represent the nations and their kings were successively broken by the iron monarchy of Rome. Masida profession hiram bagi adum matuna magi sana dupa pithagi hairiba sing se masibu mohot sileba lebak se Rome gi iron monarchy yorkum yorkin tholebak yorkum na kalaban tholeba asna mase tana thugai ki hai aduna Rome lebak se asukamatik kalle शास्त्रना हाइबगी मतुना माकति जोट की मया पानबनी अदुना आयरन मोनाकी हारग सुखने माकी मोंडले पंगम कना सु लेखि देबा मसि मचप सान थोखेबा इनाउसा अदुगी मतुंग दै खो यंगसे मसागी मखोंग अनि एदो खोंसा क्या पाले खोंसा तरा पालेबा जोट का लैतांगा अनप लैतांगा यानर सेमने अदुना खोंसा तरा असिना करिबु खंगनै हाइबा मतमदा बाइबल हाइबने खोंसा तरा असिगी मतुंग दि पृथ्वी जोय तोबनि थोलेबा लारोय सुमदा तंगी कोइना नुंगी निंथोलेबा अमा लाकनेबा मदु कनानो हाइदो कोइना मु येंग बताय कोइना मखादि येंगसिको 10 डिवीजन ऑफ रोम खोंसा तरा अदुना रोम बु तरा थोना खाइदो ब खंगनेबा मदुदि अलेमानी जर्मन को 556 AD द खाइदो खरे लोम्बार्ड्स इटाली 377 AD विसिगॉथ स्पेन 378 AD फ्रांस हाइबना फ्रांस नि 107 AD दा खाइदो खरे मंगा सुबना सिबी पोर्तुगाल हुजिक लेरिबो पोर्तुगाल रोनाल्डो की लम 407 AD दा बर्गंडियन हाइना स्विट्जरलैंड मसिजु 407 AD दा रोम लेबाक्से सुम मचे तोना खाइदो किबने एंग्लो सैक्सन हाइना ब्रिटेन हाइ जे 476 AD and Haralai 493 AD मसिना रोमन कैथोलिक चर्च ना लेपको मतन मसि मांगन खरे
Bandal asana 534 AD da masi chu mangan gere ko Ostrogoth haibasi chu 530 AD da Roman Catholic Church ning khalakpa matam da mokoi gi mak ta laibi da mokoi mangan gere ba aduna Rome je tara thona khaido ki haiba tara thona khaido ko je hojikti taret amadi laide ba amu khana danen 2 gi 43 44 da khoi yeng mina si ko sasta na kari haibno habdi gi maram da mu khoi kari yeng mina se adugo khongpa ki khongnau bising adu saru khara na yor ki amsung saru khara na laitang gi oibagum na ning thau laibak adu saru khara na kangani saru khara na kaigani aduga yona anappa laitang gi yanaba adu nahakna ukhiba agumduna makhoi masamu misingi daraga yansinagani adu bujona laitang napsin na dabagum na makhoi amaga tinaba yaroi hamne sasna habni hairi lebak tara Europe ta lairi lebak tara se moren lemori lebak ta de se makhoi ji amaga tension ba yaro lebak kharamna kangani kharamna mapangan kharamna jot mapangal legani kharamna lebak ki mapangal adu bu makhoi ni che makhoi je sukun punjana ba yaro hena sasna habne ba aduna Europe lebak si bu punsan ngai hona bu lusing ba mayam lermi hairba lusing ba sing adu khara yeng mina siko Charles 5 Spain gi Charles Magny of France na 8th century the punsana bo nai ngam kide Charles 5 na 16th century the punsana bo nai ngam kide Louis 14 of France ki Louis 14 hairba ning thousand zu 18th century the punsana bo honai ngamde France ki Napoleon na 19th century the punsana bo nai ngamde ari Kaiser William of Germany na 20th century the punsana bo honai ngamde Karl Marx Samsung Lenin na ko masi punsana bo honai ngam kide Adolf Hitler na su German na ko Second World War ki matam daga haije mazu punsana bo hona bani Europe night on ba lan taw bani ngam kide aduga Roman Catholic lusing ba Pope John Paul II na 22th century da punsana bo hona bani ngam de ba khona Bible je la le har ga di hujik lai le bak tare se amtang punjana halo makhoi ko punjana ba matam da Bible je la le har ga ne ba adubu Bible haram ba gi matung na se makhoi je kaidong nung da sungpun pul loe ba adugi makhoi je makhong tara kham khai rakhe adugi matung da haiba prithvi asida prithvi da lakhiba super power ba lebak sing asida kari thoki bra habi sing akon ba manga super power ko ning thogi sorry jot nungjao gi ning thole ba adu kari no habdo ko yenge 44 45 pa mina se aduga ning thosing asigi hak takta sarga ge ishona kaida hungai da su mang la roida ba ning tholai ba amal ling khat kani hamne ba haidi Babylon Medo Persia Greece Rome haidi le bakching asina malem da palengai gi matam da ishogi ning tholai ba amal ling khat kani hamne ba haidi ban tholai ba se kaidong no mul aroi hamne aduga ning tholai ba adu atopa mi sing da piraroi adu maduna ning tholai ba punam asibu mache thugai duna tumna mahangani ishogi ning tholai ba na mamang da palamba haidi ba muti ado nung adu ne yebda muti ado mache na tana kaibni habi atadi nung aduna tarapu matanda prithvi je mache tana thugai gini habi atadi Prabhu Jisuna ani shubha lapu matanda prithvi je loi gine ba adu matamda ishogi ning tholai ba to mapung phana ling khat agane ba hojiti semkal ibni magi dara magi citizen magi mi jingje kana oigini habdu maramda khangal ibni ba sumain legini ko aduga madu matam puna muta lengdana legini habni chinausa aduna di manga super power ning tholai ba adudi kaino nungi ning tholai ba Krista gi ning tholai ba ne ba khoina ngai masi kaktani hojik thung da duna le nung tarak ko khatang ngai de nung taraga di prithvi je loiragani had ani shubla ko matanda prithvi je talai ba phatta ba kari papi lai ba khudung chengdori aduga ishogi ning tholai ba na malem puna mo pusin ba thungba nung jaw mo igine ne malem prithvi se da Krista gi ning tholai ba aduna palakani habani masina haidi bise ko 45 ta pamina se Noibigi khonna yaudana singdegi nun ama kakthokpa amasung maduna yod pitai laitan lupa amasung sanabu mache thugaiba aduna hana uba adumak tungda kari thokadage haiba wangthoriba ishonani ning thauda khangale mang adu asumbani aduga madugi artha achi soidrabani haibane sinau sabaiba na hairambagi matungina sapchana Babylon laki magi matam loiduna shona matam khara pibibini loikre Medo Persia laki Bible harambi ki matung sapsana thungki Medo Persia bu amu Greece na maiti ba piki matu sapsana thungki Greece bu amu Rome na maiti ba piki adugi matung da ishona hai Rome gi matung da Rome bu malam piti be chu pun sin ba thungna pang da ming thole ba lai lang da roi adugi mata Rome ase tara thona khaido kani madu ma khaido ki hai ba tare thona tara thona khaido ko mache singa se amaga amata oina punsan hai ba kaidong da yaro ai huju po punsan da bangam da lai Bible hai bi matung ina makhoi gi marakta charung morung duna luhong an duna leba amagi masana pi
amadu leba amigi masana para thanaga luhonganduna mayam honabne adu amthangamde punjana bangamde maramdi sasana hairambagi matungni sinausa masi kudimuk thokre aduga madugi matungda punamak thokrabna nung tarakpachi soidan thokneba nung tarakpada pithibi loigine habde Bible hairambagi matungna Prabhu Jisu Kristna ani shobla kumatana malam prithibi asi loigineba adubu masida suma mangloidabdi masigi manungda yawriba magi citizen magi nagrik oiriba mission aduneba karamba mission ai shogin tholeba sangani haba matamda Prabhu Jisu Krista buse na thajaba aduga dharma senba Prabhu thaujangi mapana kanbi khraba dharma sen khraba mission aduna ishogi Krista gi ning tholeba aduda changba phangane bisnausa koi hoji Krista gi ning tholeba lakpasi yam nakre aduna ikoi Bible na haibji chena thajaji Bible na haibni loina thongramne atai loina thongramna thonghodaba amase sungsoi soidena thokani Bible da piramba prophecy di sa mako soidena thongabane ba hairamba mayam lei Matthew 24 Luke 21 da Daniel chapter 7 8 aduge 11 12 Revelation gi lyric singda tungda kari thokne haiba khudima loina thokare thokdaba khatik tang airi bane ba sinausa ikhoisu prophecy sing asigi maramda hena naingba taragadi channel asabu subscribe tawbiu aduga ikhoi hena makhata na Bible gi asumbadugi matungna naina minasi Bible na haipadugi matungna satsi Bible asina asengba asumba lyric ni masi khaktana ikhoida arang khubam ado piba ngambo oigneba aduna tabiriba mayamda ishona bopi boishnu aigi messages taraga na khoida bopi bo oi taragadi subscribe tawbiu maru mapang sinda share tawbiu haibne mathangda amu masigi makha taba lesson do amu puduna laksage pathna tawse sagada ibe payam thagasare panan hairamagi matungna prithivida asobu ning tholebang mari Babylon Medo-Persia Greece Rome lakani adugi matungda hoji khona ngari base Krista gi ning tholeba aduni machi soidana lakani abje khang ma thagasare tagrami isnaushinda sunana bopna view mukhoina asumbaje khangbada natan maru mapangchinda share tawraga na ki ning tholeba ki apo position dokuda karugi abang man view Prabhu Jisu Krista gi mingda kuramjari amen